Nongzu tabu ikhaulang na ngairibi nonggowi cheklara mahakse. Nongzu tabu pamjabi oikrabra natragana nongzu aduga amamba ahing aduga magi chanaba marup oikrabra. Mamsinaklaba punchi aduna mangal phangbagi kanaba leitre. Amamba maga anganba maga chap mane khetnaba leite thamoiduna makhallabra. Leisi henbi mapanaduda leptuna tumin lei. Munna yengi nongjudo Rani so tumba yadaduna thoglakpani. Rani na thoglakpaga tanchana maisulai. Bema Leisi henbi su onthokduna mamagi maikaibu yenglei. Ima tumba yadraba. Kaidauragi nangna mapanchida amamba nong kankrabasida leiramide. Ima lumtharap kaurakpani khonjaldo Rani su machagi manakta sangshilakduna Ichabu yam nungaitrabro. Karigino khangde ima yumsina aibo phajin punchinbagum tawri. Bema henjina su khanganuda ichadine maphamsida lakningba matamda lakpagi hakle. Henjina su khanjinganu wakhal laina oinabani. Ima ai ahenba punchi mapamlaktre. Yamasigi makhada lengdana ima ichana arei leita tanaba awa ana puminaba atopa kanaga mari samnadaba punchido nacha yam pame. Bema khuding makse punchigi lilani ne thengnadaba yadraba thauna leina mayoknabana aikhoigi ithau sanglasilo mapanchida kuina leiraroisi. Hoima asumna ayingbada kuina leibada leisi henbi fever adum tawbani adunasu Rani na mi paijabani. Leisi henbisu mamagi matau khangi nungaitribu wakhaldusu khangbana mamagi mayokda thabak amata tawningde. Kuiri mathau mayamna yadabana mahausagi ningthiba nongmada kupna yengkhidaba nongjugi phajabasu khangjaba natte angawba nupa madi adubu urai ngasidi uduna talaiganbi sakta mama manak aduda leblaklaboi wakhal aduda phauriba. Abema ingdro nangbo manung changrasi laiho muk tawrakaniba nangbu nong na marol ama chuba leptabani. Yambonggi nakta leiraga ingba khangba haunabra narasu seba tawbinaba yambong leirisidi aidi yambonggi nakta leiradi adomsu naningi. Thajadeko asumna panthungi thongjinda nang aibu ngairamgani asumna punna balcony da leptuna makum mathani haina maning tamna haithariba nongjose nang ai punni yengminarakani. Yamba miyoiba ikhoigi punchise thajadaba thodokdana thanbani lakani khalluba kayani laptaba thokani haina asa tawruba thodok kayana thoklaktaba lakani khalludaba thajarudaba thodokna ngaiduna leiramba marsha nupidubu yengduna adubu thajadaba thodoklakta aina khwaidagi penjaba amasu lei. Karibuna haise nangbo aigi oina iphamda sinabibagi nangna aibu thamoisingna nungsibibagi thajadaba thodoklakta nangbo aigi oina phangkhibasimadi taibang semba mapu magi chawraba khudoni pendaba su phaukhide tungda su phauroi. Yambong haune yambonggi sana thoibi nokphet tawba maithongna nupa mabu yengduna karigumba mikup amada Yambongna aigi khuchasibu komthokpiraklabadi natraga kanagumba amagi thawinchina aibu lana uraktuna bandi yamagum thamgi thawranglaklabadi ai yam wagadaba male. Nupado nupi mabu nupsina yengladuna nupi magi tanobi khuchado chawraba khuttuna tablapna paishilli chaina phaukhini matagum aina pairiba nangi khuchase nattaba kanagumbi lamlambi amagi khudang aigi punchina soklaktre mityengna phawnong mata makhoiba hangatuna yengludre chahi kaya thabak tawrakle nongna pabunggi mateng tawrakpanina misu makhal makhalni matangna tanjana yaraktabagi marup oina loinaba nupi sule adubane yambonggi sana nangmuk yambongna khoidabi nangmuk nungsibi nangmuk pamujabi thamoise solonjinba ngambi nangondagi mitpham johendaba ngambi mayapubidi thengnadri. Khangdi sakhairaba wakhalakta
ꯅꯨꯄꯥꯁꯤꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤ ꯑꯁꯤꯅ ꯍꯦꯛ ꯇꯠꯇꯅ ꯂꯥꯛꯇꯨꯅ ꯑꯣꯠꯄꯤꯔꯔꯤ꯫ ꯃꯥꯁꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯔꯥ ꯍꯥꯏꯅ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯇꯧꯖꯩ꯫ ꯈꯥꯝꯗꯨꯅ ꯊꯝꯅꯤꯡꯂꯁꯨ ꯌꯥꯗꯕꯅ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯆꯅꯨꯗꯣ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯣꯂꯦꯖ ꯊꯋꯥꯏ ꯌꯥꯎꯕꯤ ꯀꯟꯅ ꯑꯣꯏꯈꯠꯂꯛꯂꯤꯕꯅꯤ꯫ ꯂꯩꯁꯅ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯕꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯈꯔ ꯂꯥꯡꯖꯔꯤꯅꯦ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯁꯤꯃꯛꯅ ꯄꯨꯔꯥ ꯃꯆꯥꯕꯨ ꯊꯥꯗꯣꯛꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯀꯨꯝꯊꯔꯛꯂꯦ ꯅꯨꯄꯤꯗꯣ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯆꯪꯗ꯭ꯔꯤꯉꯩ ꯏꯃꯥꯟꯅꯕꯤꯈꯩꯒ ꯁꯣꯄꯤꯡꯁꯨ ꯈꯔ ꯇꯧꯒꯦ꯫ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯒꯤꯕꯨꯗꯤ ꯊꯣꯏꯅ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯃꯣꯏꯒꯤ ꯂꯩꯗꯧꯅꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯝꯂꯗꯤ ꯈꯔ ꯂꯩꯔꯛꯀꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯩꯁꯅꯥꯅ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯆꯅꯨ, ꯍꯦꯟꯗ꯭ꯔꯤꯛꯁꯁꯨ ꯒꯦꯠꯇꯒꯤ ꯈꯖꯤꯛꯇꯪ ꯊꯩꯗꯣꯛꯇꯨꯅ ꯆꯅꯨꯕꯨ ꯊꯣꯔꯛꯄꯗꯣ ꯉꯥꯏꯔꯝꯃꯤ꯫ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ, ꯊꯗꯠꯅꯕ ꯉꯝꯗ꯭ꯔꯕ ꯄꯨꯡꯕꯥꯅꯤ ꯈꯠꯅꯔꯤꯕꯁꯨ ꯑꯃꯨꯛꯇꯣꯏꯕꯅꯤ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯅ, ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯤꯁꯤ ꯌꯥꯝ ꯐꯖꯩꯅ꯫ ꯆꯅꯨꯁꯨ ꯒꯥꯔꯤ ꯀꯥꯗꯨꯅ ꯇꯣꯡꯂꯕ ꯇꯨꯡꯗ ꯈꯨꯝꯃꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯊꯤꯕ꯭ꯔꯥ ꯍꯥꯏꯁꯦ? ꯊꯤꯗꯦꯗ, ꯑꯩꯅ ꯈꯟꯕ ꯅꯨꯄꯤꯅꯕꯨ ꯊꯤꯕ ꯍꯧꯅꯕ꯭ꯔꯣ? ꯉꯁꯤꯗꯤ ꯀꯔꯥꯏꯗ ꯍꯥꯟꯅ ꯀꯥꯞꯊꯁꯦꯕ? ꯈꯪꯗꯦ, ꯅꯪꯒꯕꯨ ꯆꯠꯂꯗꯤ ꯏꯌꯥꯗ ꯌꯥꯔꯦ ꯑꯩꯒꯤꯗꯤ꯫ ꯁꯤꯃꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯗ ꯑꯣꯏꯔꯁꯨ ꯌꯥꯔꯕꯣ ꯑꯗꯨꯗꯤ? ꯍꯣꯏ, ꯄꯨ ꯀꯦꯁ ꯇꯧꯔꯒ ꯄꯩꯁꯥ ꯇꯞꯇꯥꯏ ꯂꯧꯊꯣꯛꯑꯒ ꯆꯩꯅꯥꯗ ꯆꯠꯈꯤꯒꯦ꯫ ꯃꯔꯣꯟ ꯈꯪꯖꯕ꯭ꯔꯣ ꯅꯪꯕꯣ? ꯇꯝꯃ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯆꯩꯅꯥ ꯅꯨꯄꯥꯅ ꯅꯪ ꯄꯥꯝꯕꯤꯒꯗ꯭ꯔꯣ? ꯑꯩ ꯊꯤ ꯍꯥꯏꯅꯤꯡꯉꯤꯔꯣ ꯅꯪꯒꯤꯁꯦ? ꯑꯩꯕꯨꯗꯣ ꯍꯥꯏꯈꯤꯕ꯭ꯔꯅꯦ? ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏ꯫ ꯖꯟ, ꯀꯧꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯗꯤ ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ? ꯆꯨꯝꯅ ꯉꯥꯡꯅꯗ꯭ꯔꯗꯤ ꯑꯩꯕꯨ ꯅꯪꯗꯧꯅ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯃꯥꯟꯕ꯭ꯔꯥ? ꯍꯦꯟꯗ꯭ꯔꯤꯛꯁ ꯋꯥꯒ ꯃꯈꯥ ꯇꯥꯖꯗ꯭ꯔꯤ꯫ ꯆꯅꯨꯗꯤ ꯃꯆꯤꯟꯗꯣ ꯂꯦꯞꯄꯤꯕ ꯅꯠꯇꯦ꯫ ꯅꯪꯅ ꯉꯔꯥꯡ ꯕꯔꯊꯗꯦ ꯋꯤꯁ ꯄꯤꯔꯤꯕ ꯅꯨꯄꯤꯗ ꯀꯅꯥꯅꯣ ꯁ꯭ꯇꯦꯇꯁꯇ? ꯏꯃꯥꯟꯅꯕꯤꯅꯤ꯫ ꯅꯃꯥꯟꯅꯕꯤꯗꯣ ꯅꯪꯒ ꯅꯛꯅ ꯂꯦꯞꯃꯤꯟꯅꯔꯒ ꯀꯥꯞꯄ ꯐꯣꯇꯣꯗꯣ ꯁ꯭ꯇꯦꯇꯁ ꯊꯥꯒꯠꯂꯒ ꯋꯤꯁ ꯇꯧꯔꯗꯤ ꯃꯥ ꯆꯍꯤꯁꯤ ꯃꯗꯥꯎ ꯌꯥꯔꯅꯤ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇꯦ, ꯅꯨꯄꯤꯒ ꯌꯥꯝ ꯐꯣꯇꯣꯒ ꯁ꯭ꯇꯦꯇꯁ ꯊꯝꯖꯅꯤꯡꯕ꯭ꯔꯕ? ꯑꯗꯨꯒ ꯑꯍꯤꯡꯗ ꯋꯦꯇꯤꯡ ꯂꯩꯔꯤꯗꯨꯅ ꯀꯅꯥ? ꯕꯔꯊꯗꯦ ꯋꯤꯁ ꯄꯤꯕꯩꯅꯤ꯫ ꯑꯣ, ꯑꯍꯤꯡꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ? ꯀꯩꯅꯣꯅꯤ ꯃꯁꯤꯕꯣ? ꯈꯠꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯃꯇ ꯍꯥꯟꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯈꯤꯕ ꯌꯥꯎꯗ꯭ꯔꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯁꯤꯟꯊꯥꯁꯨ ꯀ꯭ꯂꯥꯁꯀ ꯌꯥꯎꯕꯤꯕ ꯅꯠꯇꯦ꯫ ꯎꯈꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯁꯤꯟꯊꯥꯅ, ꯊꯣꯏꯍꯦꯟꯕꯤ, ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯩꯁꯤꯍꯦꯟꯕꯤꯗ ꯍꯧꯗꯣꯛꯑꯕꯣ? ꯐꯣꯟꯁꯨ ꯄꯥꯏꯔꯛꯇꯤꯌꯦ, ꯃꯌꯨꯝꯁꯨ ꯒꯦꯠ ꯂꯣꯜꯍꯧꯋꯦ ꯑꯩꯅ ꯆꯠꯄꯗ꯫ ꯑꯗꯨꯅ ꯈꯤꯇꯪ ꯇꯞꯊꯔꯒ ꯍꯥꯏꯒꯦ꯫ ꯃꯥꯁꯦ ꯍꯟꯗꯛ ꯀꯩꯁꯨ ꯇꯧꯕ ꯃꯥꯜꯂꯤ꯫ ꯍꯣꯏ, ꯈꯪꯗꯦ꯫ ꯌꯥꯝꯕꯨꯡ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ꯫ ꯃꯥꯏ ꯀꯥꯗꯒꯁꯦ ꯂꯩꯁꯤꯍꯦꯟꯕꯤ ꯉꯥꯛꯇꯅꯤ꯫ ꯅꯨꯡꯁꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯦꯛ ꯈꯟꯈ꯭ꯔꯕꯣꯏ꯫ ꯑꯩꯈꯣꯏꯁꯤꯅ ꯀꯌꯥꯝꯕꯨ ꯊꯤꯔꯕꯅꯣ, ꯅꯨꯄꯥ ꯑꯃꯇꯅ ꯅꯨꯡꯁꯤꯒ ꯍꯥꯏꯕꯤꯔꯛꯇꯦ꯫ ꯌꯥꯔꯦ ꯕꯦꯝꯃ, ꯀꯣꯂꯦꯖꯁꯤꯗ ꯇꯝꯕ ꯃꯤꯅ ꯀꯤꯔꯨꯞ ꯌꯦꯡꯕꯗꯣ ꯑꯩꯕꯨ ꯃꯤꯠ ꯇꯥꯡꯕꯗꯧꯅ꯫ ꯌꯥꯔꯤꯁꯦ ꯅꯪꯒꯤꯅ ꯀꯃꯥꯏ ꯇꯧꯔꯤꯕ? ꯅꯨꯄꯥꯒ ꯀꯣꯏꯗꯦꯗ, ꯏꯕꯨꯡ ꯁꯤꯠꯇꯕ ꯑꯅꯤꯁꯦ ꯁꯤꯠꯂꯀꯥꯟꯗ ꯑꯣꯏꯅ ꯀꯣꯏꯔꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯌꯥꯝꯕꯨꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯕꯨꯡꯁꯨ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯌꯦ, ꯌꯥꯝꯕꯨꯡꯗꯤ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯤ꯫ ꯏꯃꯥꯕꯣꯛꯅ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯃꯣꯏꯗ ꯂꯩꯁꯦꯅ ꯂꯩꯕ꯫ ꯑꯩꯒꯤ ꯏꯊꯛꯇ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯑꯃꯒ ꯂꯩꯔꯤ꯫ ꯌꯥꯝꯕꯨꯡꯁꯨ ꯄꯣꯛꯃꯤꯟꯅꯕꯒ ꯆꯞꯄꯨꯗꯤ ꯃꯥꯟꯅꯩ꯫ ꯑꯩꯁꯨ ꯅꯪ ꯅꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯅꯝꯃ ꯑꯣꯏꯕꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯛꯄꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯌꯧꯁꯤꯜꯂꯛꯑꯦ ꯁꯤꯗꯤ꯫ ꯁꯤꯟꯊꯥ ꯅꯣꯛꯇꯨꯅ, ꯐꯔꯤꯅꯦ ꯑꯗꯨꯅ, ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯥꯡꯊꯕ ꯌꯥꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯌꯥꯝꯕꯨꯡꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯁꯥ ꯐꯥꯎ ꯈꯪꯗ꯭ꯔꯤ꯫ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯋꯥꯈꯜ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯦ ꯂꯣꯏꯔꯦ ꯏꯕꯥꯅꯤ꯫ ꯀ꯭ꯂꯥꯁ ꯐꯪꯉꯤ ꯌꯥꯎꯗꯦ, ꯌꯥꯍꯤꯒꯠꯄ ꯂꯥꯛꯄꯅꯦ ꯏꯕꯥꯅꯤꯕꯨꯗꯤ꯫ ꯂꯤꯇꯔꯦꯆꯔ ꯑꯣꯖꯥ ꯃꯁꯛ ꯐꯖꯕꯒꯤ ꯂꯥꯛꯆꯕꯅꯦ ꯑꯩꯗꯤ꯫ ꯏꯔꯥꯡꯁꯤ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇꯦ, ꯃꯁꯥꯒ ꯆꯥꯟꯅꯕ ꯄꯨꯡꯕꯥ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ꯫ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯩ ꯊꯕꯛꯁꯤꯗꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯗꯕ, ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯑꯀꯥꯏꯕ ꯊꯃꯣꯏ ꯁꯝꯖꯤꯟꯕꯒ ꯉꯝꯖꯔꯣꯏꯕ ꯑꯩ꯫ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯣꯌꯥꯁꯨ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯨꯔꯒ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯒ ꯊꯣꯏꯍꯦꯟꯕꯤ ꯁꯤꯟꯊꯥꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯏ꯫ ꯂꯣꯌꯥꯅ, ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯗꯤ ꯐꯩ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀ꯭ꯂꯥꯁ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯔꯦꯅꯦ ꯅꯣꯏ ꯑꯅꯤꯕꯣ꯫ ꯊꯣꯏꯍꯦꯟꯕꯤꯅ, ꯍꯌꯦꯡꯗ ꯌꯥꯎꯒꯦ, ꯕꯤꯠꯀ ꯑꯝꯇ ꯂꯩꯇꯦ꯫
Januga Hendriskana romance master dawribra khangdi. College kaninga kaningdraga tok nungairiba aduga noina mu class yaude aibu ithanta hanba. Namanabada haida wadubo aingonda haijile. Imanabadagi hena maroiba nangondana hairise. Wahai aduda Sinthado loyada sat yengkhalai. Wahang puba miteng ama thoihenbisu ikai nungsi yanabagam nupa magi matauda Sinthagi makhuta paiduna chinkhatlaga angawbu nupasiga manaba hongnade. Thaidokduna chatki loyasu makok khottuna upai irei leita yenghauwi. Mangalsu wakhalado tapna tapna awan balakta tilakpagum tawi. Hanadi ngaihak sangbada nupi mabuda uningbani. Aduba hojik lingjalga naksina loinaraba mikupsidadi punchiduda ahomba kayama lagle. Wadaba yaroi nangsu pudaba yaroi potlom. Maran leita makhoina ta chaina phangba yabra. Koro hayeng haibado yauhaningdabana mabukningado tayang ta soiki laki masamaki mayumda leplaki konthongaduda lamlanbago. Karigi wakhal khanthada mangonda karigumba awa ana amatasu hairak tamlakpa tauda yummadugi makha ponjaduna leijabi mama machada adukkan makhon tharuba. Ngakpi pham thokte langjakhiba maraldo aduki matik chawi chakna soli machinda. Hayeng haiba numit ase unthokna yohaning khidradako namana chana eiba warobase pharukaba ngakpi pham thokdraba iralase amuktangdi ngakpirukaba yum masida namana chabu lengda layuba lepinariba khomfamada khajiktang machi lenguba. Oh aise kayada phatkidraba napano kaya matik chadraba mapuroibano ichana haiba chumi. Kananabu tagadawri nangi penda wakat wazakho nangdi hawjik wariba chang asidagi hena su wazakho langjakhiba naraldo khajik kharak natte taraini hekta ngakpiba yaba naral oide. Onthoknasu pukning huna ningthiki ngasigi amamba numidangse thazamana tarang tarang kaya masik manga nairiba loikini pukning adu taniktani lusilai adumak aroiba yumdagi chaksangda thongba chakleni mama machado amana amada wahai kaya hainadi magi magi thokpa tawnadunasu pukning adudi inung nungsi. Laisi hen bikada changlei ngasidi masagi kadusu hena nungsibagum tawi kasida magidi wari kayama laikhrabani kasida lairiba khudingmak magunna yomi nungsibana thalli masagi monaduda amuksu nungsina nali. Tumthaba yadaba ahing kaya pirangna lupna mona sida thamoigi mapau tamjakhiba itap tapna hairi. Matamse yaukino haina thamoida sona sona hena khongjal yangna duna thujile ngasi sina kasida leiba loire nangwana mapau tambasu loire nangsu ichik chik haurani. Kana uhandabi magun leikhana section lo chabi pirang maso iput ama kairabagumna sintharakduna maithong aduda maning tamlaki. Aduba daithokte pirang ado henadu maning tamhalli. Phumjinduna khangjinduna leiraga maichak aduna hakjangi mafam khuding sakthek khamderakpagi mahutti tasingna pirang ado sinthakraga khara tamak oirasu hanthakibana fai haina ngasidi wakhal adudasu khalaklagom. Rani su adu mangai pendabana yomduna masagi kada pena kapthoi. Chatkhrabasu yumpham sidagi nilhaurani mama machagi khonjal tanadi nungsidra punchise tamba ngamdaba thoglakliba thodok-singse. Somdana nongthangsu school chatnaba loshilli machindasu isay mangangli mayek adusu masana semjaduna. Tangna fangbi nungsibi aigi nungsi lairembi jinma thokna fungamde nangbu nungsi haingamde nupa thokda itauda latna binu thamoishe haingamdrasu ichilsina nangbu nungsi haina.
ꯆꯣꯡꯂꯛꯂꯤꯕ ꯏꯊꯤꯜꯁꯦ ꯆꯣꯡꯂꯛꯂꯤꯕ ꯏꯪꯊꯧ ꯇꯞꯊꯧ ꯌꯥꯗ꯭ꯔꯃꯤꯍꯨꯜꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯁꯦ ꯅꯪꯒꯤꯅꯤ ꯅꯪꯒꯤꯅꯤ ꯃꯤꯄꯥꯏ ꯆꯥꯎꯔ ꯊꯃꯣꯏꯁꯤꯅ ꯍꯪꯂꯤꯇꯇ ꯏꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯏꯐꯝꯗ 이동 삐져감잡아 와한 쿠딩기 ጳ우쿰도리 낭니 호 낭니 노빠 톡tra 이토다 망한 키노 담한 키노 lamlan bakanagi nungshimami ôi hân biu phăng hân biu nâng shê ấy ghi ôi chờ bờ mi bay trao ra thầm môi shê thêm chín biu nâng shê na tô na tung đã lạc vào Martian suwa ngang de nong thang đi khang jaba natte Martian magi kada thong do tapna induna changlakpadu phau nong thang no onthorakpada ikhang khangna Martian noktuna nungsiba se laina ne da chuma medana side karamba matamda isai tamloino mayek kaduna kanagino laina se khajik kharaki natreba nungsi laina na daba amana noknarakpase aibu ikai sira kapsira mayek sibudi nong thang na thoyen bida sai thaba mayek ni haide nungshibana lengba haidar nungsibaidama khaitaba tawba ngamdaba leite do aina proof oige tawnida isaibudi tamde oza oirabani na pakhum suwadri thakpiyu langdo apa manga duri thuraktra ngasik ngakta thuradi hope tabida sehauda maisa haiba mayek amamuk lengnaba sem saro arke nanga maingoda afa nungai ge haina bawase nachindagi suktoge thuluktabra aidi achumba singbudo haijabanida oidaba ngangudai laina sawe nongthang Martian da mamit to pairap yenglai Martian so karimnana nokphe tawsilli nongthang na mi usitabasa karam ganda toknina hima pokningda yaujarapani karimna ba soijade ko aidi achumba singbudo haibi bei warini hoini ado nangi do kam dawrage pau phauna da bai taw gyan men ka ta message ka phasanam ta halakte naha nongmabudi call pairame oiraro aigi budi lairi nangi oina lengbirage hopta bidai se hauda maisado aduga nangso kitang ga hairu yade mani hekte hanjilakani yare ngasidi na school ga chalurana aisu nangi mating pangbirage nangsu ai mating khara pang somdana kamdauri koraudi imang mangna course aduda phammi liklai koraugi nakta changshilaptuna thama losinaba tawbiro chatnanaba pongsi tasile korau khumde tumina dumak mangduna lay liklai di korau ki matawduda proprok chakpa haidu oirami karinungi manipur thoraklubana haina masada jai tama korau sora masangno hondoktuna liklai ai khangi nang laklano ngasigide ay adumak chatlage aibu khangali aina nganglibase mironi ai isana soi khangbagi nongonda wahai amata haijibani makha taba wade nang ai hainadabana fani maga ika kainabase nangi maramoirabasu ai isana asoiba khangjabagi tumin lairibani liklai koraubu warauna yengduna tama aise nangi loinabi oina lairabani mikap sinatra aikhoi anina ningkha tamba phanglani haina haraukibada sumaina sum tawdobu oiradi aikhoi mapanda muk chalasi ai lan thonggamda pamdri tamogi yumdasu makhoida lemna pithokpiramo ngasi su chatpirano korau ngasidi liklai gi tetha sinaba matawaduda thamoi nong thaba ngamlamde ma hanjin machana hairamba wahai ado nakong singza yaina tarai baba nungsibu puchinbalda khakta hairaga lepa yagadrane jinna thokna nungsi haidaba singse miyoy adu nungsiram loidra
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯕꯕꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯂꯣꯏ꯫ ꯀꯥꯡꯈꯣꯡ ꯆꯥꯏꯔꯗꯕ ꯏꯃꯨꯡꯁꯦ ꯑꯃꯨꯛꯁꯨ ꯁꯝꯖꯤꯟꯖꯤ꯫ ꯏꯃꯥꯕꯨ ꯊꯦꯝꯃꯨ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯍꯥꯏꯔꯝꯒꯦ, ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯦꯝꯕꯤꯕ ꯃꯄꯨꯁꯤꯅ ꯇꯁꯦꯡꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯕꯕꯥꯕꯨ ꯉꯥꯏꯕꯗ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯕꯀꯣ ꯕꯕꯥꯁꯨ ꯅꯣꯡꯃ ꯈꯥꯡꯕ ꯑꯣꯏꯌꯨ꯫ ꯑꯩ ꯕꯕꯥꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯦꯡꯅꯗꯕ ꯑꯣꯏꯖꯒꯦ꯫ ꯆꯩꯅꯥ ꯀꯌꯥ ꯐꯪꯂꯕꯁꯨ ꯏꯃꯥꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤ꯫ ꯃꯄꯣꯛ ꯈꯨꯗꯤꯡ ꯏꯃꯥ ꯏꯆꯥꯅ ꯅꯪꯒ ꯊꯦꯡꯅꯔꯣꯏꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯩꯅꯥꯁꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯁꯔꯨꯛ ꯊꯨꯡꯗꯅꯕ ꯅꯪꯁꯨ ꯅꯃꯤꯠꯇ ꯅꯆꯥ ꯍꯥꯏꯕꯗꯣ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯎꯒꯅꯨ꯫ ꯃꯤꯅ ꯃꯆꯥꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯆꯠꯄ ꯎꯔꯒ ꯊꯋꯥꯏ ꯆꯥꯛꯅ ꯌꯦꯡꯕ ꯃꯤꯁꯛꯇꯣ ꯅꯪ ꯑꯣꯏꯌꯨ꯫ ꯀꯣꯔꯧ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫